RSS की चीफ मोहन भगवत थमकिबा अकनब स्टेटमेंट दा सही हेलब मणिपुर की इरांग सिदा बीजेपी बु नहुना लांगोय चनखी मोहन भगवत की स्टेटमेंट अमदी एनडीए न सी लाउना सेंखिब लेंगाक फिबम सिगी मपाल नंगसिदी गोदी सागै द सलंबा नेशनल न्यूज चैनल सिंगदसु मणिपुर की तंगदु लैताद्रब फिबम अमदी पालिब लेंगाक के असोयब क्या कोथोक्तुना डिबेट तौनरकली अमरोमदा इसागी इफुरुप इजाति कंजनबा फिबमन यादबदगी पाइखिब नोंमैना मरम ओइरगा खुनगाकपसिंगी तुंगी लंबी कैसुम संगी पुंसी असुम ओहेल्लद्रा लीडीसी खुंगंगुम अहिंग अमद तुमना मै थादोक पिखरब जिरीबाम लमताई खुनौ मिटजेंग तामिनसी जिरीबाम अमदी खुनगाकपसिंगी मराइबक आई लेकाई लेकाई एमिलेदा युतुम न थिनबा होबो ताबा कुकी दिलाइरी अखोगी तौरिबा लान असे फेस्टिवल ओइना फागी ओइना उरकपगी मोंग अमदा चले अखोगी लैबा सेसो ऑर्गेनाइजेशन मयामसिना कछु थौसाते हायतारे कनासु खंबीदन अदुम आइगे तौबम तोपा लान कापिबा जागा खरदा अइना इसिंग खरा पीरुबा अचापोट खरा पीरुबा चेंग खरा पी बुट खरा पी सिगुम्बा खरा तौरगा मीजिंगजिना अखोगी इदै लैथोकपा इदै लाइना लैथोकिबा हायतारे नुपी आंगांग खनाबा ज्वार छानाबा यू थकपा अदगी नुपी आंगांग की दमंग तक क्राइसिस में पाइबिदो पाइबिरनो इमाइबेल में आमना अखोय तौजरगे ngasi RK production gi team na leijariba mafam asina malo makha lekai dani ngasi aikhoi ga phaminariba ima iben mayam sina manipur gi tongan tongan ba maigai kaya dagi khun kaya gi representative oiduna lengbi rakliba all manipur village volunteer protection committee gi women wing gi ima sing dagi makoina haibi ningliba mayam da pibi ningliba paudam adu muktaminarasi hauji manipur sarkar da thokliba इचा इशूसिंग खुनगाइबा अमदी सिंग दमांदा लैरिबा पुनमक असि मतम अमदा लान असि लोइख्रबसु इचा इशूसिंग की पुंसी करिनो हाइबदो अखोइना खंगबा ngamdabana maram oiraga ima इवेंट सिंग की विंग कमिटी असि सेमजबनी इमाना थंबिगी बजे ऑल मणिपुर विलेज वॉलंटियर प्रोटेक्शन कमिटी नुपी कनो गी विंग असिना वुमेन विंग असिना लान असिना मरम ओइरकांदा हौजिक लान फमदा मथौ अमगुम चलगलिबा नत्रगा खुनगाको ओइना थोइबा मयामजे करमाइना तुंगदा लाकदबा उंगमदबा शक्ति सिंदुदगी कनगनी हाइबगी वाफम अदुनेना लौजै इमा सिंना ngasi मफमजिदा पुनबिरंबा मतमजिदा आरके प्रोडक्शन बुनिंगजंग बिरपजे करी मरम गिनो मयामदा करी पाउजेल पिबिनिंग बनो इसा इशू सिंग लैरिबा सिंग विलेज वॉलंटियर खुनगाइ तुना लेजरिबा इसा सिंगजे जिरीदा लान सिगी मतंग मतंग पांगबा ससहनिंगी इमा होइना अखोइना लाटना लेजरगासु आदा वाना तारिबा तुगी फिबम दुरगा इमा होइ थमोइदा यामना नुहाइताबा फाव ऑल मणिपुर विलेज वॉलंटियर प्रोटेक्शन कमिटी की सेक्रेटरी मोइना ओजाना आरके प्रोडक्शन की व्यूअर्स सिंग दा थंबिनिंगबा वाफमजे करिन अहानबदा आरके प्रोडक्शन की लैबा मागे फॉलोअर्स सिंग व्यूअर मयाम दा आइना थमजनिंगबसे हौजी ऑल मणिपुर विलेज वॉलंटियर प्रोटेक्शन कमिटी हारिसे अखोई ngasi hौजी मणिपुर सही अमा हेना मैतै अमदी कुकी की ओइबा इंटरनल लान अमा खक हाइतारेने मसिगी लान असि लेप नाइदना चथरकलिबा से थिंबिनबा कनामता लैतबा अदुगा हाइरिसिदा मणिपुर गवर्नमेंट अमदी सेंट्रल गवर्नमेंट अनिगी मरकसिदा बायस लैबा मानबा मोंगदा असुम विचार चथरकपसिगी मोंगसिदा खजिक्तंग पेंदबा मयाम लैबसिना मरम ओरकना हौजी लान थेंगनजरिबा इदैसा कन्नबगिदमता इसागी इ कन्नबगिदमता मकुत्ता खुलाई पाइदना तुम्बा साबा पुनमक कथोए हायरकांदा अखोइगी लानफमदा चतना लान थेंगनरिबा मैतैगी खुनगाकपसिंग विलेज वॉलंटियर सिंग असे मसी हौजिक इलेक्शन लोइगरे इलेक्शन लोइर मतुंगदा मियामना करी लाकदगे निंबु ngangnadana ngasi asi manipurda yamna mipaiba amadi tujungba phawonba khunga ibasingda samamnaba charangnaba election si loira munina hauji anobo sarkar magi wasak lawkre delhi da sijna maram oirga manipurda president rule laklakanda khungakchariba peripheral area da lairiba khungakosing asibu tana faraganda ekoi NIA gi jail da natraga office da wild sanga puthorakanda angakpa loiba naidaba wayen ama chatharak mandamda makoising asibu mara leiraba convict oirabane haidana moisi namjan biraga jail da thajan gidra haibagi chingnaba wakalon mayam amana ngasidi nimbu ngangnaba haurakpadagi manipur leba khungakpa singi mapangan sondarakpa aduga maira paibi singna lawgadaba role sing sisi na thairakanda elections na maram oirakanda maset thugairamaga chatkibana maram oirakanda
ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯎꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯆꯠꯂꯤ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯥꯔꯒ ꯃꯥꯏꯊꯤꯔꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯃꯥꯏꯁꯦꯟꯅꯔꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯨꯔꯒ ꯂꯥꯟ ꯀꯥꯞꯄꯨꯔꯤꯕꯁꯤꯡꯗ ꯑꯇꯇꯥꯏ ꯑꯣꯏꯅ ꯑꯣꯏꯔꯛꯀꯗꯧꯔꯤ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯟꯖꯤꯒꯦ ꯀꯔꯝꯕ ꯀꯅꯥꯒꯤ ꯂꯨꯞꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯀꯟꯕꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯜꯂꯒ ꯂꯥꯛꯄꯁꯤ ꯑꯔꯥꯎꯟ ꯑꯩꯈꯣꯏꯅ ꯊꯥ 6-7ꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ BBF ꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯤꯔꯕ ꯈꯨꯟꯉꯥꯛꯄ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯎꯄꯥꯏ ꯀꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯉꯥꯏꯕ ꯀꯃꯤꯇꯤ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯕ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯆꯞ ꯆꯥꯅ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯅ ꯃꯃꯤꯡꯒ ꯂꯣꯏꯅ ꯊꯣꯛꯂꯛꯇꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯖꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯑꯊꯥꯞꯄꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯦ ꯄꯨꯟꯖꯜꯂꯒ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯦꯟꯂꯤ ꯐꯣꯀꯁ ꯑꯣꯟ ꯗ ꯃꯩꯇꯩꯗꯅꯤ ꯃꯩꯇꯩ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯒꯤ ꯀꯟꯕꯤꯕ ꯉꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅ ꯀꯟꯕꯤꯕ ꯉꯝꯕ ꯑꯦꯅꯤ ꯍꯤꯔꯝꯗ ꯊꯤꯡꯒꯥꯏꯅꯕ ꯉꯝꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯤꯒꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ko aduga akhoi expert oiro miwasing akhoi yaure haira kanda matam chana kamaina kalawgadagi haibisi wakhalonda yumpham oira kanda all manipur village volunteer protection committee ma akhoi nahana si akhoi form up toroga akhoi kesam patami phamom phamaga masigi ad hoc committee ma ihana na semjabani haiba protection committee sina maming sudum palli basi akhoi protection committee habni kanano protection to village volunteer sing aduna hojiti election loiraga thingna kadar chauba NIA की फाइल मैम पेंडिंग लेबसे अखोई उजरेबा हौजिसे को थोकिबा थौदोक मैम सिना मरम ओरकाना मसीदा अखोई कनगदौरिबसे मरुइना अखोइना कमिटी मा सेमजरसु अदुगा लैबा ऑर्गेनाइजेशन सेमजरसु मसी कनबदा ओइथोइबे ओनली माइरा पाइबी इमाजिंग जिना मसासिंग असिबो ख्वांगचेत मसी लांगागा अखोई थोला kana kanba natraga upai leiroiba aduna masigi matang asida ima iben khungi leiba lojing loyagi leibase amomda chatlaga unaraga na wari watai chanaraga akhoi ima singje kannabgi namta protection committee ma mathau tai na wari tawu matamda ima iben singina harau harauna yabi rakana akhoi ngasi nume kharni mamang nume humni gi mamang da akhoi si emergency meeting ama akhoi tawjara kaisam pata akhoi mifam ama phamjaraga haiba mifam sidagi all manipur village volunteer protection committee sigi ahan be ad hoc committee ma akhoi semaga samana lakpa hobo singa si RK production gi follower amadi viewer singda akhoi na ngasi wafam asi phongdok jaraga thamjaraga laiba akhoi viewer sing ado follower sing mayam asina hena akhoi bu supuning thawat pidana sida yauriba akhoi khun-ngakpa-sing mayam ama yaure adagi maira paibi mayam yaure follower mayam marsida sigi mayam sing asina akhoi bu support hena tawbiraga hena mapangan kanba aduga hena mathona leiba mating leiba committee ma sembada saruk yabi bagi baton tawjaba loinena makoi suggestion mayam piraksanona madugi namta RK production bu akhoi invite tawjaba amasung magi followers sing bu akhoi na ikai kunna akhoi gi information asi mayam da thamjabana Oza Santi Kumar na habi giba wapam jida haujik lai riba akhoi gi Manipur gi CSO saizira ko CSO lai riba natraga tongan tongan ba maira pabi mafom phom gi magi gi pungna mag lai ridana makhoi singjida thaja dabagi mami ama phongdok piribra natraga makhoi na matam chana action lawbada pharak tagadaba phibam sing adu committee asina menkhat kani habiribra se yam phajaba question ne khoi Kavita gi aina Kavita aina thamjaningi se Manipur da leiba CSO sing se magi in the name magi organization dugi maming dugi maduda follow tor satle haitare ayamba magi aim and objects mayam se ana hojik leiba mayam se the protection gi yaw yaw da haitare ne even akoina kano thamjaningi hojisu phamamang da phagi ba mei ani humgi maming panjadraga su ko moi gi namata kana gum kharana hojiti kanna bagi na maranai paisa khainaraga masigi thengnari ba case ki awaba mayam se akoi gi leiba CSO organization mayam se na kasu thausa de haitare kana su khangbidana adum aigi tobam topa lan ka piba jaga khada ina ising khara piruba asaport khara piruba cheng khara pi but khara pi sigumba khara tawraga mi jingjina akoi gi idai leithokpa idai laina leithokki ba haitare ne aigi adugi organization gi akoi adu pangure adu tawre haga maru oiri tungi punsi kan mase khwaidagi maru oi sine tangai fadana lawdaba yadaba thodang amada puyada lawri tatana lan lak labdi sien ganu naribak ki damaktani naribak haisi kanano
nangi leba khai bhaneba aigi leba hai bhaneba adu egadi lan lak paduna maram oiraga akoi chen dabida mai lei dabida lan songnariba aikoi gi isin inau sing isa sing aduga aikoi gi maruk mapang sing mayam ase ngasidi amamum to ina kana gumba aikoi gi yamna mayek seng daba akoi gi lambi amadagi mami sami oina lakba man akoi bu phadna pundana tawgadoriba village volunteer protection gi damakta ngasibo wa tanaba natrang masig oiba committee man masig oiba organization masig oiba form masig oiba unit kari momata ngasibo semdri aduga panju palaktri haitare masina maram oirakanda tasengna koi lan kapadagi kitang na thairakanda lan kapiba ada pibam sadana laiba mayam se masigi award apa yengjanba loinana makoi sing asigi punsi je tungda laiba angang masam sam mayam yahori haitare lan kapam da lehori se sigi laik tamaga laigadaba parikha thabagi mahutta mayam su viral chakiduni aigi parikha di samrak thaba ya ima laibakti ama khatani haiba wahi haiba angang adugu mayam lehoriba si angang sing ase moi tungi punsi je akoi kandaba yade haibagi wakulo namang asi chatminariba akoi gi group sida forpodagi tangai fadana village volunteer protection committee ma akoi semba mathau tare CSO organization jingju magi wakalon magi ideology dugi matung ina moi tawjariba adudi makhoi na tawbam thokpa tawri oja na habiriba committee jina ju tawbam thokpa tawkani habaneba amuksu akhoi gi khun-ngakpa singje tasengna kange makhoi gi future je secure tawge haiba taragadi ima event sing khaktana di yararoi legal team amadi sungsoi soidana changani adudi legal advisor adu kumba laibirabra oja gi committee ji gi oina yes akhoi legal advisor je akhoi gi akhoi na yam masak naiba yamna maming chatpa akoi gi legal advisor sing akoi na invite tawjaraga makoi ga khana nei na jaraga na akoi tawgena hoji edo committee sina akoi mi fam dana hoji makidi akoi na maming panjadraga su akoi na khanjaba nupi gi side ta adagi nupa gi side ta akoi kana tana ba yage haise akoi committee gi oiba tana jaraga well experienced oiba meeting laire panel da habane laire ado akoi na moisi akoi gi haji ka ba legal advisor team sida akoi thamjana ba gi da akoi na request tawgada aroiba final ngangna ga da sida ngaire hayeng makhoi se la matungda koi committee gi chap chaba form ma laksara kanda matamda akoi legal advisor na sini chairman koi gi chairman secretary adagi convener sina singba mayam je akoi matam yamna shortly akoi mayam da dum khangan jara ke hauji koi na koi legal advisor akoi na wari sana ba je mioi mari di lejare aduga khangaudana tawrakani thajadabda akoi gi ahing amada lidi sigulapta attack tokslakiba Germany na adumna ngarang na si akoi iraisa laiba jiri lam tamsida akoi gi khangawdun attack tawsale akoi mi siba yaure makoi masigi damta yamna laibak thiba thawdo sigi damta thamoi sokna nungai taba phongdok chari loinana jiri da laibiriba akoi nuksi jarba isininaw sing aduga ima isa pumnamak akoi ninghan nebigino akoi na pau tajabada lan sina maram orga makoi attack sina maram orga kana gumba imung khardi jiri rom kasarom da akoi chen ge khorkane haimna sing bache mase tabada yam nungai jada bhai tare aduna ngasidi jiri da laibiriba aigi nuksi jarba isininaw yamba isi isan ima indon khwai punmak koi ningan na khutum chena paibiraga akoi lanthingna base lanthingna si loina ngasi imphalom dagi changiba security forces sing amadi khun-ngakpa sing akoi asoi ngam yauduna mafam do yobiu asoi ngam yauduna amuk isa gi imungda halakpa oisinu haina ishorgi maikaida ibido pakhangbada thongni chaduna meyam gi damakta akoina kano ashirwad ni jari aduga loinana ngasi awa na taraba village volunteer mayam ama sigi mayam si akoi gi all Manipur village volunteer protection committee gi maikaida gi angamba mateng pangna akoi hona jage aduga athuba matam da su akoi sigi member khara akoi jiri chatla kanda nongmai mak piraga kapa ngamdraga su akoi thamoi gi oiba akoi watana duna akoi gi motivation hai tare ko lan che akoi khut samnaraga nongmai paidraga su kutumdana suraga oisu thangdana oisu pairaga ipai pusing thangdana iban Burma lan thoga China phawa China gi Henan province gi jaga kharabok to akoi se loi chalami ba adugumba jati maneba madugi e siningjang biraga akoi gi iraisa sing watana ba laksage sasage na akoi su pandam thamjari akoina Jiribam da akoina chatlaga akoina lupa tarabu mating to bot chat pangamde karigi se akoi sarka pande habje ado kaido batai ai gi lekai emile da youtube na thinba hobo tabar kuki di laidi ai lekai gi emile singje thopiro aduna tan upai sulai leite huji adubu isa inau myam ji lekok thopire kok thopiro ba matung jida
ꯍꯧꯖꯤꯛ ꯂꯨꯡꯍꯨꯝꯅ ꯎꯞꯄ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯀꯟꯗꯣꯔꯤꯒꯦꯕ ꯒꯣꯔꯃꯦꯟ ꯁꯔꯀꯥꯔꯅ ꯀꯟꯗꯣꯔꯤꯕ꯭ꯔꯥ ꯏꯃꯥ ꯏꯕꯦꯟꯅ ꯀꯟꯗꯣꯔꯤꯕ꯭ꯔꯥ ꯀꯔꯝꯕꯅ ꯀꯟꯒꯗꯒꯦꯕ ꯏꯆꯥ ꯏꯅꯥꯎꯁꯤꯗꯤ ꯂꯣꯏ ꯊꯣꯛꯂꯛꯑꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦꯅ ꯍꯥꯏꯗꯅ ꯊꯣꯛꯂꯛꯑꯦꯕ ꯈꯨꯟꯉꯥꯛꯄ ꯁꯥꯕ ꯈꯔꯅ ꯈꯨꯖꯣꯛ ꯈꯔꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯪꯉꯒ nupi angang khanaba juar chanaba yu thakpa adagi nupi angang gi damakta crisis mayam paibiri do paibirano imaibel mayam na akhoi tawjarage yaragati khungakpa saba mayam se akhoi khulai paiba mayam se jiribam da sangbiro jiri da leibi ba imaibel ibung ipa khwai puna mona wakhal handabiganu Jiribam da tauriba thaudo watho moina kapiba lauriba tumam sabum khangdiba khulai paiba singjina imung manung khanaba su yawi adagi yu thakpa phui jwa chanaba phui sida tawdau saruk pudi Jiribam da sapiro ichai nau punama loisilakpada video sibu mityeng tabiri ba khuding makna isa isa gi wakhalon comment box ta thambiramu